Kangpokpi amadi Churachandpur phaunaba lambi thingbagi khongjang sangsankre. Ngarang ayuk Kangpokpi district ki manung chanba Konsa khungi ke Lungbiramda Liangmai Naga amadi Manau anina masagi lamda yum chanabagi yumpham thonbagi thabak suringai thangnabada leiba Kuki khuldagi mioi kullom laklaga yum saba yaroi mafam aduda leiba yaroi haina matai Manau ani adubu phuraga mafam adudagi tanthorake loinana nupi adubusu leibaktaga namsinduna phubada natana mobile phone su munkibaga loinana yumpham thonba aduda sijenakiba JCB mai thagani haina ki halamba thaudok adugi mayokta ngasi Liangmai Naga nupi sing Kangpokpi amadi Churachandpur phaunariba lambi thingbagi khongjang sangsankre hari pawsina ai ngarang Kuki singna chatharakiba ka henba thawong adubu yamna kan yaningdaba phongdoktuna ngasi Kaubru range ki akoibada leiriba Liangmai Naga women singi oiba emergency meeting ama pangthokibaga loinana lambi thingbagi khongjang sangsinnaba wareb lawkibani masing yamlaba Liangmai Naga nupi singna ngasi nungthildagi Kangpokpi amadi Churachandpur phaunariba makhan gate ta lambi thingbagi khongjang sangsinke maruaina lambi paring aduda Kuki singna chathok chasin tawba thingki haire panba yabadi ngarang Kuki singna chatharakiba thawong adugi matangda awaba mayoknariba imung manunggi mioi singna Kuki singna chatharakiba ka henba thawong adugi matangda Naga CSO singna miyeng changbiyo haina pungning singsilakli amaromda Senapati District Student Association SDSA gi thawmi sing Kuki singna lambida phukibagi wahauda Naga CSO singna Senapati da Kuki sing leiba yaroi haina tan kibagi thawdok thokibasu laikhrabani thawdok adu thokraba matong NPO amadi kotugi rusingba sing Senapati da mifam pangthokibaga loinana MOU ama khuyek pinaduna maikai animakta makhatana pamdaba thawdok sing thoktanaba hotnaminaba haina yasenakiba purakhibasu laikhrabani accident thokpada CRPF person ahum sokle ngasai yupung ni parom taba matamda 143 suba CRPF battalion C company gi person sing tongba gari ama none district ki rengpangda accident thokpada gi gari adu tongba person ahum soktuna laikanakre press na phongba pawgi matungina lamprelda leba 143 suba CRPF battalion gi person singna tongba bus registration number AS01 MC7131 ase rengpangda accident thokibani hairi maduda gari adu tongduna lakpa CRPF ki ASI B Govindaraju Ramesh Andramadi driver Surendra Kumar aso apanangki B Govindaraju ki kokta sokpadagi none hospital da pukatuna hauzik laikanari aduga Ramesh Andramadi Surendra Kumar na khong sarukta sokpadagi nungba hospital da hauzik laikanari haire Nagana Kuki sing Konsaram amadi Leilon village da leiba yararoi haigre security force sing na uyok sing da Kuki gi force ani sidokhre hade